ꯃꯧꯅ ꯀꯝꯗꯧꯕ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯂꯩꯖꯔꯨꯅꯤ ꯍꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯋꯥꯁꯦ ꯐꯐꯅ ꯐꯖꯅ ꯂꯣꯏꯗꯣꯔꯤꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯠ ꯍꯦꯛꯇ ꯆꯠꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯑꯃ ꯂꯩ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯆꯠꯄꯗ ꯂꯦꯞꯄꯦ ꯕꯕꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯋꯥ ꯀꯥꯏꯒꯅꯤ ꯃꯤꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯩ ꯐꯤꯡꯒꯅꯨꯅꯦ ꯍꯩ ꯊꯕꯛ ꯇꯧꯕꯗ ꯐꯤꯡꯕ ꯐꯠꯇꯦꯅꯦ 와도 인가 칸나티시네. 꼬나 카나르시. 바바, 작로이리. 아, 야래 타는 뭐. 바바, 타모부 까다이 sakani 하이롱게. 앵온데디 하이름되네. 에이, 눈 강로 들어. 폰 떠오더나. 스위스 없다웨. 아두디에 숙항들에. 아, 말할 락스니 능 짜토더나. 호이 바바. ꯑꯩꯒꯤ ꯃꯧꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯃꯦꯟ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯏꯆꯝ ꯆꯝꯃꯤ ꯃꯕꯨꯛ ꯂꯣꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯨꯔꯣꯟ ꯑꯃ ꯐꯥꯎꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕꯗꯤ ꯂꯩ 까이지 루게 삼탱의 시보 이만하베이다 스위스 없다 이드나 까이기야 배터리 야우드라바 아이 델리드 쳤다 배들 까리기야 라이크 담바 허직보 타바마 떡도 배들 와세 아이가 가나바디 까리 까이게 아두노 뭐 하이시디 시디 가나바기 와나데 와랩니 마세 거기 뚱기 파나바네 나 통모야 마을 이마나 하박바네 토이비디 안 가버봐 까이기노 응? 좀 난거네 마사누피 에마 레이레 짜로마니 짜오리 하이에 마사기 피로 레이바 락바다 노마 아이코이데 짱이 하이 까나 하이바 이마나 아이코이기 로우두수 박사우노 우리 하이 Sana Tribini Aboki Sana Tribini Mamaga babagi manakta salase Sachi Ay Hawi
ꯉꯥꯟ ꯐꯗꯣꯏ ꯍꯥ ꯀꯩꯒꯤ ꯊꯣꯏꯕꯤꯅ ꯆꯥꯏꯔꯒꯕꯨ ꯀꯃꯥꯏꯅ ꯐꯔꯣꯏꯗꯣꯏꯅꯣ ꯐꯠꯇ ꯐꯠꯇꯁꯅꯨꯅꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛꯇꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝꯅ ꯐꯗꯣꯔꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯥꯕꯅꯤꯗꯅ ꯏꯁ ꯑꯊꯥꯕ ꯃꯤꯅ ꯑꯣꯏꯔꯝꯃꯣꯏꯗ ꯏꯁꯤꯡ ꯆꯥꯏꯕ ꯃꯤꯒꯤ ꯃꯒꯨꯟ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯏꯁꯤꯡ ꯆꯥꯏꯕ ꯃꯤꯒꯤ ꯃꯒꯨꯟꯅꯅꯤ ꯂꯣꯏꯔꯝ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯑꯧ ꯅꯪ ꯃꯃꯥꯅ ꯏꯁꯤꯡ ꯆꯥꯏꯕ ꯌꯦꯡꯕ ꯂꯥꯛꯏꯔꯣ ꯁꯦ ꯆꯥꯔꯣ ꯈꯣꯛꯄꯤꯒꯦꯁꯦ ꯃꯆꯥꯗꯤ ꯃꯔꯝ ꯑꯣꯏ ꯑꯉꯥꯡ ꯀꯞꯍꯟ ꯌꯥꯗꯦꯀꯣ ꯑꯉꯥꯡ ꯀꯞꯍꯜꯂꯗꯤ ꯃꯃꯥꯗ ꯇꯥꯏꯅꯔꯦ ꯐꯥꯏꯟ ꯂꯧꯔꯦ ꯍꯥꯏꯁꯤꯅꯤ ꯏꯁ ꯃꯄꯥꯒꯤ ꯃꯆꯤꯡ ꯐꯠꯇꯕꯗꯣ ꯂꯧꯒꯗ꯭ꯔꯅ ꯄꯥꯈꯠꯄꯒꯤ ꯋꯥꯅꯤ ꯑꯦ ꯃꯄꯥ ꯂꯧꯔꯗꯤ ꯐꯩ ꯍꯥꯏꯕꯅꯤꯅꯦ ꯍꯌꯦꯡ ꯃꯃꯥ ꯑꯃꯨꯛ ꯂꯧꯗꯅ ꯃꯕꯨꯛ ꯁꯦꯞꯈꯗ꯭ꯔꯥ ꯅꯨꯡꯁꯥ ꯊꯤꯕꯩ ꯋꯥꯅꯤ ꯏꯁ ꯑꯩꯅ ꯀꯩꯗꯧꯔꯕ ꯀꯩꯗꯧꯔꯒꯦ ꯋꯥ ꯉꯥꯡꯕꯗ ꯀꯨꯆꯤ ꯌꯥꯝ ꯇꯧꯕꯤꯅꯨꯀꯣ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯀꯞꯄꯗꯣ ꯑꯃꯨꯛ ꯇꯧꯔꯅꯨꯕ ꯀꯞꯄꯔꯣꯏꯒꯦ ꯈꯜꯂꯦ ꯍꯦꯛꯇ ꯀꯞꯅꯤꯡꯉꯛꯑꯦ ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯗꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯤꯅꯤ ꯑꯗꯨ ꯑꯩ ꯀꯅꯥꯝꯇꯗꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯃꯦꯃꯤꯁꯅꯥ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯊꯃꯟꯈ꯭ꯔꯦ ꯆꯨꯝꯕ ꯂꯥꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯆꯠꯀꯗꯣꯏꯁꯦ ꯄꯨꯟꯁꯤ ꯆꯦꯛꯁꯤꯟ ꯇꯥꯟ ꯀꯞꯀꯅꯨ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯅꯪ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯆꯠꯂꯨꯈꯤꯒꯦ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ ꯑꯗꯨꯕꯨ ꯇꯥꯗ ꯏꯆꯥ ꯅꯨꯄꯤꯁꯤꯗꯤ ꯑꯉꯥꯡꯅꯤ ꯃꯊꯟꯇ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯑꯗꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕꯒꯦ ꯍꯥ ꯏꯕꯦꯝꯃꯅꯦ ꯀꯔꯤ ꯈꯜꯂꯤꯕ ꯇꯥꯗꯒꯤꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯐꯅꯕ ꯌꯥꯅꯕ ꯁꯤꯟꯕꯗꯨ ꯄꯥꯝꯃꯤ ꯇꯥꯗ ꯏꯆꯥ ꯃꯇꯝ ꯈꯔ ꯑꯩꯒꯤꯗ ꯊꯝꯖꯔꯨꯔꯒꯦ 이비먹이시보 와로वन 나때 따다 까이부디 까이디 아두다 안강이나 마나 마탄다 레이베도 마뽕닝 뭉시라까드라 칸자바 아이가 레미나라가디 소이드나 카라디 파가니 아두수 따다니 야드라가디 아이는 감바 뽀나티 파이 낭나 하리두수 파이 비마 이뭉도 정어 나 사누비가 까리까리 갔다나로 따다기디 야다 야이다 이마 아이기 가다 장실어
ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯆꯥ ꯁꯅꯥꯒꯤ ꯃꯈꯥ ꯑꯃ ꯇꯥꯗꯣꯔꯦ ꯍꯥ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯒ ꯑꯁꯦꯡꯕꯒꯤꯅꯦ ꯀꯝꯗꯧꯁꯤꯒꯦ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯍꯥꯏꯁꯤ ꯐꯠꯇ꯭ꯔꯣ ꯑꯩꯅ ꯆꯤꯟꯂꯥꯎ ꯌꯥꯝꯗꯕꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯁꯤ ꯏꯁꯣꯔꯅ ꯎꯕꯤꯗꯅꯅꯦ ꯏꯆꯥ ꯍꯥꯛꯇꯛꯇꯗꯤ ꯊꯣꯛꯂꯔꯣꯏꯅ ꯁꯤꯜꯂꯤꯔꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯊꯣꯏꯕꯤ ꯑꯩꯗꯤ ꯑꯗꯨꯝ ꯊꯝꯕ ꯄꯥꯝꯃꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯈꯟꯅꯈꯤꯁꯦ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯆꯥ ꯃꯌꯥꯝ ꯊꯥꯛꯅꯔꯤꯕꯁꯤꯗꯤ ꯆꯔꯥꯈꯛ ꯍꯦꯟꯗꯅꯕ ꯊꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯗꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯕ ꯉꯝꯗꯕꯒꯤ ꯋꯥꯍꯪꯗꯨꯅꯤ ꯍꯣꯏ ꯑꯩꯁꯨ ꯃꯗꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯆꯍꯤ ꯈꯔ ꯍꯦꯛ ꯀꯥꯟꯅꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯊꯣꯏꯕꯤ ꯍꯌꯦꯡ ꯀꯣꯟ ꯈꯟꯅꯔꯁꯤ ꯆꯥꯛꯇꯤ ꯂꯣꯏꯔꯝ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯆꯪꯉꯁꯤꯔꯥ ꯏꯃꯥꯕꯣꯛ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯦ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏꯁꯦ ꯁꯦꯟꯒ ꯊꯣꯛꯇꯕꯒ ꯃꯤꯔꯣꯜꯒ ꯀꯌꯥ ꯂꯩꯇꯕꯒ ꯏꯆꯥꯁꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯅꯤꯡꯉꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯁꯦꯟ ꯌꯥꯝꯅ ꯆꯤꯜꯂꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯃꯥꯕꯣꯛ ꯏꯃꯥꯕꯣꯛ ꯅꯨꯄꯤꯒꯤ ꯑꯐꯕ ꯗꯣꯛꯇꯔ ꯑꯝꯇ ꯉꯁꯤ ꯑꯝꯇ ꯎꯅꯁꯤꯕ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯏꯃꯥꯕꯣꯛꯄꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯏꯃꯥꯕꯣꯛ ꯑꯩ ꯑꯉꯥꯡ ꯃꯈꯥ ꯇꯥꯗꯣꯔꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅ ꯌꯥꯝ ꯐꯩꯅ ꯏꯃꯥꯕꯣꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯉꯥꯡꯁꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯅꯤꯡꯉꯤ ꯃꯆꯥ ꯁꯅꯥꯁꯨ ꯄꯤꯛꯏ ꯊꯕꯛ ꯆꯥꯎꯒꯁꯨ ꯇꯥꯟꯅꯔꯕꯅꯤ ꯑꯉꯥꯡꯁꯦ ꯊꯝꯃꯔꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯌꯨꯝꯗꯨꯒꯤ ꯑꯃ ꯑꯣꯏꯅ ꯎꯗꯕꯒꯨꯝ ꯇꯧꯏ ꯑꯩ ꯍꯦꯛ ꯎꯕꯒ ꯑꯉꯥꯡꯗ ꯉꯥꯡꯉꯦ ꯊꯣꯏꯕꯤ ꯏꯃꯥꯕꯣꯛ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥꯕꯣꯛ ꯅꯪ ꯃꯦꯃꯤꯁꯅꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯕꯣꯛ ꯄꯤꯒꯦ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥꯕꯣꯛ ꯅꯪꯒꯤ ꯃꯤꯠ ꯇꯝꯃꯤꯕ ꯑꯉꯥꯡꯗꯣ ꯃꯦꯃꯤꯁꯅꯥ ꯌꯣꯛꯍꯜꯂꯒꯦ ꯋꯥꯁꯦ ꯏꯕꯨꯡꯉꯣ ꯄꯛꯆꯥꯎꯒ ꯂꯣꯏꯅꯅ ꯇꯞꯅ ꯈꯟꯅꯁꯤ ꯏꯆꯥꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥꯕꯣꯛ ꯃꯦꯃꯤꯁꯅꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯒꯗꯧꯔꯦ ꯃꯥ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩ
ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯕꯣꯛꯇꯤ ꯀꯤꯔꯦ ꯆꯠꯂꯁꯦ ꯌꯨꯝꯗ ꯍꯥ ꯌꯨꯝ ꯆꯠꯂꯁꯦ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯈꯪꯗꯦ ꯏꯆꯦ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯏꯃꯥꯛꯇꯨꯅ ꯈꯪꯉꯛꯑꯗꯤ ꯀꯝꯗꯧꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯐꯔꯦ ꯏꯕꯦꯝꯃꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯊꯣꯏꯕꯤ ꯏꯃꯥ ꯑꯩꯁꯨ ꯑꯩꯒꯤ ꯅꯥꯀꯟꯗꯒꯤ ꯀꯅꯥꯃꯠꯇ ꯈꯪꯗꯅꯕ ꯍꯣꯠꯅꯒꯦ ꯏꯆꯦ ꯑꯃꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯟꯖꯔꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯉꯣꯟꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯣ ꯑꯗꯨꯕꯨ ꯏꯃꯥ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯑꯣꯏꯗꯅꯤ ꯃꯤꯁꯨ ꯇꯧꯅꯔꯤꯕꯁꯤꯗꯤ ꯋꯥꯐꯝꯁꯦ ꯅꯪꯅ ꯂꯝꯉꯥꯟꯕꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯥꯒꯤ ꯑꯉꯥꯡ ꯃꯤꯇꯝꯃꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯈꯪꯍꯜꯂꯣ ꯃꯥ ꯊꯣꯔꯛꯂꯗꯤ ꯏꯃꯥ ꯃꯥꯒꯤ ꯆꯠꯊꯔꯤꯕ ꯃꯍꯩꯗ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏ ꯑꯩꯅꯁꯨ ꯅꯪꯒꯤ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯃꯔꯛꯁꯤꯗ ꯅꯈꯣꯏ ꯎꯅꯕ ꯌꯥꯗꯦ ꯏꯃꯥ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯊꯣꯏꯕꯤꯁꯨ ꯄꯛꯆꯥꯎꯁꯨ ꯋꯥꯁꯦ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯕ ꯉꯁꯤꯃꯛ ꯇꯦꯂꯤꯐꯣꯟ ꯇꯧ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯜꯂꯣ ꯍꯜꯂꯣ ꯀꯩꯗꯧꯔꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯀꯩ ꯄꯥꯎ ꯑꯩ ꯊꯥ ꯂꯦꯞꯄꯦ ꯋꯥꯠ ꯑꯁꯦꯡꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯑꯒꯦ ꯃꯗꯨ ꯌꯥꯗꯦ ꯅꯪꯒꯤ ꯏꯁꯇꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯈꯩ ꯁꯤꯗ ꯊꯣꯛꯂꯛꯀꯅꯨ ꯃꯁꯦ ꯑꯩꯒꯤ ꯏꯁꯄꯦꯁꯦꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯏꯃꯥꯒ ꯑꯩꯒ ꯇꯥꯟꯅꯗꯅ ꯗꯣꯛꯇꯔꯗ ꯆꯦꯛꯑꯞ ꯃꯇꯝ ꯆꯥꯅ ꯇꯧꯒꯅꯤ ꯅꯪꯒꯤ ꯊꯧꯖꯥꯜꯗꯨꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯤꯃꯤꯁꯅꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ I love you ꯅꯤꯃꯤꯁꯅꯥ I really love you ꯃꯇꯝ ꯆꯥꯅ ꯗꯦꯂꯤꯚꯔꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯀꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯁ꯭ꯇꯗꯤꯗ ꯏꯐꯦꯛ ꯑꯣꯏꯍꯟꯒꯅꯨ ꯑꯩ ꯊꯝꯃꯒꯦ ꯅꯤꯃꯤꯁꯅꯥ ꯍꯦꯁ ꯈꯪꯗ꯭ꯔꯤꯕ ꯊꯋꯥꯏ ꯅꯪ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯅ ꯇꯦꯂꯤꯐꯣꯟꯗ ꯄꯥꯎ ꯄꯤꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯀꯌꯥ ꯍꯔꯥꯎꯔꯦ ꯑꯗꯨ ꯇꯥꯗ ꯀꯔꯤꯅꯣ ꯏꯕꯦꯝꯃ
ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯃꯧꯗꯣ ꯑꯩꯒꯤꯗ ꯁꯨꯝ ꯂꯩꯖꯁꯅꯨ ꯍꯥꯏꯕꯕꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯂꯩꯁꯅꯨ ꯂꯩꯁꯅꯨ ꯑꯣ ꯑꯗꯣ ꯉꯥꯏꯈꯣ ꯑꯩ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯈꯤꯒꯦ ꯅꯈꯣꯏ ꯆꯦꯛꯑꯞꯇ ꯃꯇꯦꯡ ꯀꯔꯤꯗ ꯌꯥꯔꯅꯤꯌꯦ ꯇꯥꯗ ꯑꯩ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ ꯑꯗ ꯇꯥꯗ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯍꯦꯟꯖꯟꯕꯗꯤ ꯇꯥꯔꯗ꯭ꯔꯥ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯪꯒꯠꯆꯅꯤꯡꯉꯤ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯍꯥꯏꯌꯣ ꯇꯥꯗ ꯏꯕꯨꯡꯉꯣꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯀꯥꯏꯕ ꯑꯣꯏꯗꯅꯕ ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯑꯥꯗ ꯂꯩꯖꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯇꯥꯗ ꯑꯩꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤꯕꯅꯤ ꯑꯣ ꯃꯁꯤꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯥꯒꯤ ꯃꯊꯧꯗ ꯑꯀꯥꯏꯕ ꯑꯣꯏꯒꯗꯧꯔꯤ ꯑꯩꯁꯨ ꯇꯥꯗ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯤꯕ ꯇꯥꯗ ꯏꯕꯨꯡꯉꯣꯗꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯝꯇ ꯍꯥꯏꯕꯤꯈꯣꯀꯣ ꯃꯥꯅꯁꯨ ꯍꯧꯗꯣꯔꯛꯏꯕꯅꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯑꯃꯨꯛ ꯌꯧꯔꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯣ 이베마 아이 누가래 헤이 시드기 마이바 몸을 있래 ꯑꯗꯨꯗꯤ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ 요로 ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯇꯛ ꯏꯁꯨ ꯁꯨꯛꯇꯣꯏꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯃꯥꯏꯅ ꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯩꯒꯤ ꯊꯥꯕꯨꯡꯀꯤꯅ ꯐꯪꯖꯒꯗꯧꯔꯤꯕ ꯏꯕꯣꯛꯇꯨꯒꯤ ꯏꯆꯥꯕꯨ ꯃꯤꯉꯣꯟꯗ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯅꯤ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯀꯟꯕꯗ ꯅꯪ ꯑꯩꯅ ꯁꯨꯛ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯗꯤ ꯉꯥꯛꯀꯗꯕꯅꯤ ꯃꯁꯦ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟꯅꯤ ꯐꯅ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯕꯗ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕꯗ ꯈꯜꯂꯤ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯊꯣꯏꯅ ꯈꯜꯂꯝꯗꯕ ꯌꯥꯏ ꯑꯩꯗꯤ ꯈꯟꯗꯕ ꯉꯝꯗꯦ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯄꯤꯅꯧꯒꯅꯨꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯆꯥꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯉꯝꯃꯣꯏ 이몽두의 짠을 내키버세 이짝이 예쁘가 도리버네 은행 퉁가 도리버네 아쿠이기 심하이 바쁘네 제 갖고는 그도 왜 갚이노 내거 능부가 있자는 게 그래서 자는데 신덕해 세 심볼게 거 다다 짱비로 마농들 링신지 야래 바바, 자, 탁시. 이마.
나사도 그십 떡됐고. Kaisu tangte baba. 아, 파래. 엄마 키싱 저걸로 하이, 너 신고를 지게기노. 야니. 야니. 나라. 토이비 나사 솔란베 야데고 세세 시 타오세 호이 마보. 세, 프리츠 여러분이. 미미스나 누가리고. 누가리에. 나자누빠 뭐 방해. 이마봐, 정비로. 토이비 이사기 북셀라마디 타우나부 이마복나 타갈리 ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕꯁꯤꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯃꯁꯤꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯕꯅꯤꯀꯣ 바보. 미미세나, 같이 내기 있자세. 너 혼자 시들어보니까. 누구나 눅시나 도비우고. 이망이 뭐고? 라이박 바보 눅시바. 이자니 말할 법 바라보네. 마마 아니기 마사네. 이마나 너무 복잡해서 가시득이 이마 아무나 호실라가니도 낭가리 인자라가 많이 보넥싱다 보이고 마누나 아뽀삐나 마이기 나만씩 무서웠고 이방이 보고 잘놓고 눅시마
ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄꯤꯔꯦ ꯑꯩ ꯅꯪꯒꯤ ꯇꯧꯕꯤꯃꯜꯁꯦ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏꯌꯦ ꯊꯣꯏꯕꯤ ꯏꯃꯥꯕꯣꯛ ꯆꯠꯂꯒꯦꯀꯣ ꯃꯥꯔꯣ ꯃꯥꯗꯤ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯂꯩꯗꯣꯏꯅꯤꯀꯣ ꯂꯩꯗꯣꯏꯅꯤ ꯏꯆꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯊꯣꯏꯕꯤ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕꯁꯨ ꯏꯆꯥꯕꯣꯛꯇꯤ ꯂꯥꯏꯔꯤꯛ ꯍꯩꯅꯤꯡꯉꯤ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯉꯥꯏꯈꯣ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯄ ꯃꯤꯅꯤ ꯏꯆꯥ ꯃꯆꯥ ꯁꯅꯥꯁꯤ ꯃꯥꯒꯤ ꯀꯩꯀꯩꯅꯣ ꯈꯔꯗꯤ ꯅꯪꯁꯨ ꯈꯜꯂꯨꯗꯅ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯒꯅꯤꯕ ꯁ꯭ꯋꯥꯏꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯨꯂꯣꯛꯄꯤ ꯈꯔ ꯁꯥꯟꯅ ꯂꯥꯏꯙꯤ ꯈꯔ ꯁꯥꯟꯅ ꯀꯩꯗꯧꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯇꯣꯝꯕꯗꯣ ꯃꯔꯥꯏꯕꯛꯇꯤ ꯐꯔꯦ ꯏꯁ ꯃꯆꯥ ꯁꯅꯥꯁꯨ ꯀꯩꯗꯧꯕꯩ ꯃꯔꯥꯏꯕꯛ ꯐꯔꯣꯏꯗꯣꯏꯅꯣ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯣ ꯄꯣꯛꯆꯥꯎ ꯑꯩꯅ ꯄꯣꯛꯄ ꯃꯆꯥ ꯃꯔꯥꯏꯕꯛ ꯐꯔꯣꯏ ꯂꯦꯝ ꯃꯥꯡ ꯌꯥꯄꯣꯠꯇꯦ ꯏꯃꯥꯕꯣꯛꯇ ꯍꯥꯏꯅꯔꯒ ꯏꯝꯐꯥꯜꯒꯤ ꯑꯐꯕ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯈ꯭ꯔꯁꯤꯔꯥ ꯌꯥꯏꯅꯦ ꯑꯗꯨꯅꯕꯨ ꯐꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯦꯛꯇ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯑꯃꯈꯛ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯁꯦ
ꯑꯃꯨꯛ ꯌꯦꯡꯕ ꯐꯪꯉꯣꯏꯗꯣꯏꯅꯤꯀꯣ ꯑꯁ ꯅꯪꯒꯤ ꯃꯣꯍꯣꯔꯕ ꯅꯪꯕꯨ ꯏꯆꯥ ꯍꯥꯏꯕꯁꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯗꯧꯅꯤ ꯑꯗꯥꯏꯅꯦ ꯀꯥꯟꯗꯦ ꯏꯃꯥꯕꯣꯛꯇꯣ ꯅꯝꯇ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯣ 이차 미우 내야 돼 하시니까 ꯅꯪꯒꯤ ꯁꯦꯕꯥ ꯐꯪꯖꯕ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯇꯝꯃꯨꯅ ꯀꯩ ꯄꯥꯎꯅꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯁꯦ ꯇꯥꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃ ꯐꯪꯗꯣꯔꯦ ꯍꯥ ꯂꯟꯆꯟꯕꯒꯤ ꯃꯈꯥ It's a very good news. ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯍꯦꯛꯇ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯤꯅꯦ ꯌꯥꯏꯌꯦ ꯇꯧꯁꯦ ꯆꯥꯛꯇꯤ ꯂꯣꯏꯔꯕ ꯍꯣꯠ ꯀꯦꯁꯇ ꯍꯥꯞꯄꯝꯃꯕꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯦꯡꯕ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ ꯑꯌꯣꯛꯄ ꯏꯆꯥ 이북 토끼자 캐나바나 까리노 캐나바나 까리노 Dada, mama niya natihawan niya ng sida kaday no. Ising japa jadra. Ay di am nakijebo. Kay giya. Ay di iroy bahay suway dana dadajo hay tridudi. Tamadi hay ni. Ado babada tamhalo. 하이도이네. 아코이 마마잡나 눅시데. 까이기야. 다다다 티나 떠이두디. 야이파비야, 낭 살라모. 이반이 잡미나제. 아도 아이 잘라바게 나 호레 마마나 짜이가니 투나라오고. ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯦ ꯍꯥ ꯅꯝꯃꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯒꯦ ꯍꯥꯏꯗꯗꯅ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ 이bungo ꯅꯪ ꯂꯋꯥꯏ ꯊꯋꯥꯏꯗꯨꯗ ꯂꯧ ꯎꯗꯨꯅ ꯂꯩꯒꯗꯕ ꯃꯤꯅꯤꯅꯦꯍꯦ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯄꯛꯆꯅꯤ ꯇꯝꯃꯨꯅꯣ ꯂꯥꯏꯔꯤꯛꯀꯗꯣ ꯑꯝꯇ ꯀꯞꯀꯅꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨꯅꯦ ꯃꯤꯋꯥ ꯇꯥꯅꯕ ꯇꯧꯅꯨꯀꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ
ꯁꯦ ꯁꯤ ꯆꯥꯎ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯔꯒꯦ ꯀꯅꯥꯅ ꯕꯕꯥ ꯑꯩ ꯀꯞꯇꯦ ꯑꯉꯥꯡ ꯀꯞꯍꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯩꯅꯣꯅꯦ ꯍꯜꯂꯛꯄꯒ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯉꯥꯡ ꯀꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯁꯦ ꯇꯣꯛꯁꯦ ꯁꯤ ꯆꯥ ꯀꯞꯀꯅꯨ ꯇꯣꯛꯑꯣ ꯆꯥꯔꯣ ꯆꯥꯔꯣ ꯁꯦ ꯏꯃꯥ ꯁꯤ ꯊꯛꯁꯤꯁꯦ ꯌꯥꯔꯦ ꯑꯣꯏ ꯏꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯝꯐꯥꯜꯗ ꯐꯖꯅ ꯌꯦꯡꯊꯣꯛꯑꯁꯤꯕ ꯌꯥꯅꯤꯗ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯆꯠꯀꯦ ꯗꯣꯛꯇꯔ ꯑꯐꯕ ꯑꯃꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯉꯨꯈꯤꯒꯦ ꯏꯃꯥ ꯑꯩ ꯏꯁꯤꯡ ꯑꯝꯇ ꯂꯧꯈꯠꯂꯨꯒꯦꯀꯣ ꯑꯩ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯀꯩꯗꯧꯔꯒꯦ ꯆꯪꯁꯤꯜꯂꯛꯑꯣ ꯆꯪꯉꯣꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯃꯃꯥꯅ ꯈꯨꯝꯗꯦ ꯑꯣ ꯃꯃꯥꯅ ꯈꯨꯝꯗ꯭ꯔꯤꯕ ꯕꯥꯕꯥ ꯆꯩꯒꯦ ꯑꯩ ꯂꯟꯆꯦꯟꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣꯀꯣ ꯆꯥ ꯂꯩꯌꯦ ꯊꯛꯀꯦꯅꯦ ꯀꯩꯒꯤꯅꯣ ꯂꯟꯆꯦꯟꯕꯅ ꯀꯧꯕꯗ ꯈꯨꯝꯗꯦ ꯍꯥꯏꯗꯤ ꯕꯕꯥ ꯂꯥꯛꯑꯣ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯏꯆꯥ ꯊꯣꯏꯕꯤ ꯀꯧꯒꯅꯨ ꯊꯣꯏꯕꯤ ꯀꯧꯗꯦ ꯀꯩꯅꯣ ꯃꯤꯃꯤꯁꯅ ꯆꯥꯕ ꯅꯨꯡꯁꯤꯗꯅ ꯊꯣꯏꯕꯤ ꯀꯧꯕꯅꯤ ꯀꯩꯅꯣ ꯌꯥꯝ ꯄꯟꯅꯤꯡꯅ ꯄꯟꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯕ ꯀꯩꯅꯣ ꯃꯤꯃꯤꯁꯅ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯐꯝꯃꯣ ꯆꯪꯉꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯔꯛꯑꯦ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯥ ꯄꯥꯛꯆꯥꯎꯗꯤ ꯀꯝꯗꯧꯔꯤꯒꯦ ꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤ ꯏꯃꯥꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯕ ꯀꯨꯏꯔꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯣꯛꯇꯔꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯑꯦ ꯊꯣꯏꯕꯤ ꯄꯛꯆꯥꯎ ꯀꯃꯥꯏ ꯇꯧꯔꯤ ꯀꯩꯗꯧꯅꯤ ꯁꯨꯝ ꯂꯧ ꯈꯔ ꯁꯨꯔꯒ ꯄꯪꯂꯩ ꯂꯦꯜꯂꯤ ꯑꯗꯨꯅꯤ ꯍꯟꯗꯛꯇꯤ ꯅꯣꯡꯅꯒ ꯂꯤꯛꯄꯁꯤꯗ ꯏꯐ ꯐꯒꯠꯇ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯕꯨ ꯑꯍꯟꯒꯤ ꯗꯣꯛꯇꯔ ꯑꯐꯕꯁꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯂꯩꯅ ꯍꯥꯏꯁꯤꯕꯨ ꯀꯅꯥ ꯅꯥꯒꯦ ꯏꯃꯥ ꯃꯁꯥ ꯉꯝꯗꯕ ꯀꯨꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒ ꯁꯤꯗ ꯄꯨꯕꯤꯔꯣꯗꯅ ꯑꯩ ꯗꯣꯛꯇꯔ ꯑꯐꯕ ꯑꯃꯒ ꯇꯥꯖꯟꯖꯔꯝꯃꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯏꯗꯅ ꯇꯥ ꯄꯥꯛꯆꯥꯎ ꯍꯣꯏꯒꯤ ꯏꯃꯥ ꯅꯥꯏ ꯍꯥꯏꯌꯦ ꯍꯥ ꯑꯗꯨꯗꯤ ꯗꯥꯛꯇꯔ ꯑꯐꯕ ꯑꯃ ꯇꯥꯅꯧꯗꯅ ꯑꯅꯥꯕꯗꯣ ꯀꯨꯏꯅ ꯆꯪꯒꯗꯕ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯣꯗꯅ ꯄꯥꯊꯦꯡꯉꯦꯍꯦ ꯆꯠꯂꯒꯦ ꯍꯩ ꯃꯤꯃꯤꯁꯅꯥ ꯀꯔꯤ ꯈꯔꯗꯪ ꯑꯦꯔꯦꯟꯖ ꯇꯧ ꯍꯣꯏ ꯕꯕꯥ ꯆꯠꯂꯦꯍꯦ ꯍꯥꯏꯒꯨꯝꯕꯅ ꯏꯃꯥꯗꯣ ꯁꯤꯗ ꯄꯨꯕꯤꯔꯣ ꯌꯥꯅꯤꯗ ꯀꯩꯝꯇ ꯍꯪꯒꯣꯏꯔꯨꯅꯣ ꯄꯥꯎꯡꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯅꯉꯥꯏꯗꯨꯗꯤ ꯂꯟꯆꯦꯟꯕꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯈꯤꯕꯅꯤ ꯂꯟꯆꯦꯟꯕ ꯂꯟꯆꯦꯟꯕ ꯑꯟꯇꯤ ꯑꯟꯇꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄꯅꯦ
저 랑기니시 저 난젠바 짱그로 야래 어우 마마 에이 마탐수 그렇다 잉그래 깨깨로 갔다 나라모 박사 어디 자루기겠고 하이 짝 짜드는 라키 하이디 दादा से पिरो से पिरो दादा से पिरो दादा से पिरो दादा पिरो दादा से पिरो दादा से पिरो पिरोये ऐदी सुंपी पिरो दादा पिरो दादा से पिरो 난젠바 kaino ngang chara pon mulidia 야래 짱그로 밥 먹고 비싸지네게 난젠바 kaino ngang chara pon mulidia ꯅꯨꯄꯤꯒꯤ ꯋꯥꯗ ꯅꯨꯄꯥ ꯂꯦꯛꯄꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯑꯁ ꯀꯩꯁꯨ ꯇꯧꯕꯣꯇꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯛꯀꯦ ꯀꯩꯅꯣ ꯑꯁ ꯌꯥꯔꯦꯕ ꯍꯛꯆꯥꯡ ꯋꯥꯅꯕꯅꯦ ꯁꯨꯝ ꯄꯣꯊꯥꯔꯝꯃꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯤꯟꯅꯔꯁꯦ ꯑꯁ ꯑꯩ ꯗꯣꯛꯇꯔꯒ ꯁꯥꯟꯅꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯁ ꯅꯪ ꯊꯣꯛꯄ ꯐꯅꯕ ꯑꯗꯨꯝ ꯊꯣꯏꯕꯤ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯊꯟ ꯂꯦꯛꯇꯣꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯄꯥꯈꯠꯆꯥꯎ ꯑꯁ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯣꯏ ꯕꯕꯥ ꯑꯃꯨꯛ ꯂꯦꯛꯄꯤꯔꯣ ꯐꯔꯦꯁꯦ ꯏꯃꯥꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯑꯁ ꯊꯤꯟꯗꯣꯛꯇꯁꯨ ꯌꯥꯔꯁꯤꯕꯨ ꯏꯁ ꯊꯤꯟꯗꯣꯛꯇꯣꯏꯅꯤ ꯂꯥꯛꯑꯣ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯜꯂꯨꯗꯣꯔꯕꯣ ꯊꯣꯏꯕꯤ ꯍꯣꯏ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ ꯑꯆꯝꯕ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯣ आंटी कदाई चतोइनो ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯒꯦ ꯕꯣꯕꯣꯛ ꯅꯥꯕꯗꯣ ꯑꯗꯨꯒꯤ ꯆꯥꯛ ꯊꯤꯟꯕ ऐसु लाके 난젠바 야래 뭉정어 ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯏꯃꯥ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯀꯣꯛꯁꯦ
이름다 lummi. ꯐꯗ ꯏꯃꯥ ꯆꯥꯛ ꯁꯦꯝꯃꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯄꯛꯆꯥꯎꯗꯤ ꯏꯃꯥ ꯃꯥꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯆꯠꯈꯤ ꯆꯥꯛ ꯍꯥꯏꯔꯛꯑꯒꯦ 세. 그까 거기 거. 세 사람. 짜라 사람. 자자. Kaino, nungdangsida lafoi sasalishina. Mama, kakana pizza bane. Ye phabia, yare mung jongo. Dada o jangaje. 자. Tapakjao. Kaigino thoibisina imungda sum leirisina. 짝 틴베이 호스피탈 레키브네. Ngasigi wa nateda. Masu nahawai aiga college taminareini. Tapakjao na ne chathokrasu mapandaga thoraktana wari watai khara sarasu phadauba. Imungda suru sum naishalaga leirisibu kaigino. 숨이 까이더리 오는 겁니다. Kainone haisibo. Ikai babu admai tongnabro. Maram mamadi soidina leiramganida. Dada se biro. Hey, kari muk tongnare. Lanjerba, nang leida leiramu. Aina kaidogi unang. Kaigino, nang nalam masap heli base kaigino ba? Nang mai Dada tasul dumay ledo. pino. Hey, tumi leido. Hey. 박사 어디 우대? 하 팜세 장비로 호스피탈ꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯌꯨꯝꯗ ꯆꯠꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯉꯣꯟꯗ ꯀꯩꯝ ꯇꯥꯛꯑꯝꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤꯗ ꯄꯩꯁꯥ ꯈꯔ ꯊꯤꯔꯨꯅꯤꯗ ꯍꯥꯏꯔꯝꯃꯦ ꯑꯁ ꯑꯗꯨ ꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦꯅꯤꯡꯗꯦ 아도 ꯑꯃꯨꯛ ꯆꯠꯇꯣꯏ ꯁꯔꯨꯛ ꯊꯣꯏꯕꯤ ꯅꯪꯁꯤꯁꯨꯕ 세 럭슬로 야라니 럭슬로 세 야라니 라나 칸노 시디 숨 마땡 방 마이드네 Ho mo khoi baba kadai da lege. 토이비 잘라게 ꯄꯩꯁꯥꯁꯦ ꯄꯨꯕꯤꯈꯨꯋꯣ 잘라게 ꯀꯩ ꯍꯥꯏꯅꯔꯒꯦ
ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯟꯗꯣ ꯌꯣꯟꯊꯣꯛꯑꯁꯤ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯉꯁꯥꯏ ꯃꯤꯃꯤꯁꯤꯅꯥꯒꯤ ꯅꯨꯄꯥꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯕꯅꯦ ꯍꯥ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯁꯤꯟꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯕꯤ ꯆꯥ ꯈꯤꯇ ꯊꯛꯁꯤꯔꯥ ꯌꯥꯏꯌꯦ ꯂꯟꯖꯦꯟꯕꯨꯗꯤ ꯁꯤꯗꯒ ꯆꯪꯉꯛꯇ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯆꯪꯉꯛꯑꯦ ꯏꯍꯦ ꯁꯤ ꯁꯤꯡꯉꯛꯄꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒꯤꯗꯤ ꯍꯥꯏꯔꯝꯗꯤꯌꯦ ꯍꯥ ꯍꯩꯃꯥ ꯀꯩ ꯁꯥꯔꯁꯤꯗꯤ ꯍꯥ ꯀꯩ ꯁꯥꯔꯒꯦꯕ ꯑꯩꯅ ꯏꯔꯦꯅꯅ ꯄꯨꯊꯣꯛ ꯄꯤꯖꯒꯗꯕꯗꯣ ꯅꯪꯅ ꯍꯥꯟꯅ ꯄꯨꯊꯣꯛ ꯂꯧꯔꯤꯅꯦꯕ ꯅꯃꯤꯠꯇꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯁꯤ ꯀꯩꯗꯧꯔꯦ ꯍꯥ ꯁꯤ ꯀꯩ ꯁꯥꯔꯒꯦꯕ ꯅꯃꯤꯠꯇꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯀꯩꯅꯣꯅꯦꯍꯦ ꯑꯉꯥꯡꯗꯨꯕꯨ ꯑꯗꯨꯝ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ ꯌꯥꯝ ꯊꯤꯅ ꯐꯔꯣꯏꯗꯣꯔꯤꯅꯦ ꯃꯁꯦ ꯐꯔꯣꯏꯗꯣꯏꯅꯦ ꯃꯁꯦ ꯑꯟꯇꯤ ꯑꯆꯥꯄꯣꯠ ꯂꯩꯕ꯭ꯔꯥ ꯂꯩ ꯀꯩꯒꯤ ꯂꯩꯗꯅꯤꯒꯦ ꯏꯆꯥꯒꯤ ꯂꯩꯔꯝꯃꯨꯀꯣ ꯑꯆꯥꯄꯣꯠ ꯂꯧꯔꯒꯦ ꯁꯦ ꯆꯥꯑꯣ ꯅꯣꯏ ꯕꯕꯥꯒ ꯃꯃꯥꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯕꯕꯥꯅ ꯀꯩꯒꯤꯅꯣ ꯃꯃꯥꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯐꯨꯏ ꯊꯤꯅꯁꯨ ꯍꯦꯛꯇ ꯆꯩ ꯃꯃꯥꯅ ꯅꯨꯡꯁꯤꯅꯕ ꯉꯥꯎꯁꯤꯟꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯉꯥꯎꯁꯟꯅꯗ꯭ꯔꯁꯨ ꯍꯦꯛꯇ ꯐꯨꯏ ꯑꯟꯇꯤ ꯀꯞꯄꯗꯤ ꯀꯩꯗꯧꯔꯦ ꯍꯌꯦꯡꯒꯩ ꯃꯃꯥꯗ ꯐꯨꯅꯨ ꯍꯥꯏꯌꯨꯀꯣ ꯍꯥꯏꯒꯦ ꯑꯟꯇꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯂꯟꯖꯦꯟꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯗꯥꯏ ꯆꯠꯀꯗꯕꯅꯦ ꯃꯁꯤꯗ ꯐꯨꯔ ꯐꯒꯗꯕꯅꯤꯍꯦ ꯑꯟꯇꯤ ꯑꯩ ꯃꯃꯥ ꯁꯣꯏ ꯐꯨꯔꯅꯤ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯁꯦ ꯑꯟꯇꯤ ꯊꯤꯟꯗꯣꯛꯀꯦꯁꯦ ꯑꯩꯁꯤꯕꯨ ꯐꯔꯛꯈꯤꯅꯤꯀꯣ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯑꯁ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯐꯖꯅ ꯐꯔꯒꯅꯦ ꯌꯨꯝꯗ ꯍꯜꯂꯗꯧꯅꯤ ꯅꯈꯣꯏꯁꯨ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯑꯁ 이마 시대 좀 레고세 더비만이 신나 레기고 아다수 바봉나 비버카도 풍타타도고도 마봉인데 누아키로이바 ꯃꯈꯣꯏꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯦꯛꯇ꯭ꯔꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯊꯣꯏꯕꯤ ꯁꯦ ꯄꯥꯏꯁꯜꯂꯣ ꯄꯛꯆꯥꯎꯅ ꯌꯨꯝꯗ ꯍꯪꯒꯠꯂꯒ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯂꯩꯗꯅ ꯄꯤꯕ ꯅꯠꯇꯦ ꯌꯥꯔꯅꯤꯗ ꯄꯤꯗ꯭ꯔꯁꯨ ꯊꯣꯏꯕꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯅꯥ ꯂꯥꯌꯦꯡꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯦ ꯁꯦ ꯄꯥꯏꯁꯜꯂꯣ ꯌꯥꯔꯅꯤꯌꯦ ꯑꯗꯨꯝ ꯊꯝꯖꯟꯕꯤꯔꯣ ꯑꯁ ꯊꯣꯏꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯈꯟꯗꯦꯗ ꯈꯟꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ ꯑꯗꯨꯏꯗꯤ ꯂꯧꯁꯜꯂꯣ ꯅꯪꯒꯤ ꯂꯩꯇꯦꯅ ꯄꯤꯕ ꯅꯠꯇꯦ ꯅꯪ ꯑꯩ
ꯀꯣꯂꯦꯖꯇ ꯊꯦꯡꯅꯈꯤꯕ ꯃꯔꯨꯞꯅꯤ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤꯗ ꯆꯥ ꯁꯦꯝꯃꯛꯀꯦ ꯌꯥꯏꯗ ꯊꯛꯀꯦ ꯑꯗꯣ ꯄꯩꯁꯥꯁꯤꯗꯤ ꯂꯧ ꯇꯥꯕ ꯆꯤꯅꯤ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯍꯥꯞꯄꯛꯑꯣ ꯏꯝꯐꯥꯜꯒꯤ ꯃꯤꯁꯤꯡꯁꯦ ꯗꯥꯏꯕꯦꯇꯤꯛ ꯌꯥꯝꯅ ꯅꯥꯟꯅꯔꯕꯅꯤꯀꯣ ꯐꯛꯁꯥꯎꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯣ ꯄꯩꯁꯥꯁꯤꯗꯤ ꯂꯧ ꯇꯥꯕ ꯆꯤꯅꯤ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯍꯥꯞꯄꯛꯑꯣ ꯏꯝꯐꯥꯜꯒꯤ ꯃꯤꯁꯤꯡꯁꯦ ꯗꯥꯏꯕꯦꯇꯤꯛ ꯌꯥꯝꯅ ꯅꯥꯟꯅꯔꯕꯅꯤ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯅꯪꯅ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯤ ꯃꯌꯥꯝꯁꯦ ꯍꯥ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝ ꯑꯁꯥꯝ ꯍꯦꯜꯂꯤꯕꯁꯦ ꯏꯃꯨꯡꯒꯤ ꯄꯣꯠꯁꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯨꯒꯥꯏꯕꯗ ꯂꯣꯏꯔꯕꯅꯦ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯀꯩꯒꯤꯅೋ ꯅꯪꯅ ꯂꯝ ꯑꯁꯥꯝ ꯍꯦꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯪꯗ ꯁꯤꯔꯒꯅꯦ ꯑꯩ ꯄꯦꯜꯂꯗꯕꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝ ꯑꯁꯥꯝ ꯍꯦꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣꯕ ꯃꯃꯤꯠ ꯀꯁꯨ ꯌꯦꯡꯗ ꯇꯧꯏꯅꯦ ꯅꯪꯃꯥꯏ ꯊꯥꯖꯜꯂꯨꯔꯅ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯪꯗ ꯁꯤꯔꯒꯅꯦ ꯑꯩ ꯄꯦꯜꯂꯗꯕꯅꯦ ꯃꯃꯤꯠ ꯀꯁꯨ ꯌꯦꯡꯗ ꯇꯧꯏꯅꯦ ꯅꯪꯃꯥꯏꯗꯨꯗ ꯊꯥꯖꯜꯂꯨꯔꯅ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯃꯃꯥ ꯒꯤꯂꯥꯁꯇꯣ ꯗꯗꯥꯅ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯊꯨꯒꯥꯏꯕꯅꯦ ꯗꯗꯥꯁꯦ ꯀꯞꯄ ꯇꯣꯛꯑꯣꯁꯦ ꯗꯗꯥꯁꯦ ꯀꯞꯄ ꯇꯣꯛꯑꯣꯁꯦ ꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯂꯥꯎ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯕꯅꯦ ꯆꯪꯁꯤꯜꯂꯥꯎ ꯏꯃꯨꯡꯗ ꯗꯥꯏꯕꯦꯇꯤꯛ ꯌꯥꯝꯅ ꯅꯥꯟꯅꯔꯕꯅꯤ ꯑꯩ ꯁꯤꯔꯒꯦꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯤꯗꯨꯕꯣ ꯁꯣꯝꯗ ꯆꯥꯛ ꯊꯤꯟꯕꯤꯅꯤꯡꯉꯥꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪ ꯈꯪꯉꯤꯗꯨꯕꯣ ꯆꯥꯛ ꯀꯅꯥ ꯊꯤꯟꯈ꯭ꯔꯒꯦ ꯑꯩꯅ ꯊꯤꯜꯂꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯦ ꯃꯣꯏ ꯕꯥ ꯂꯥꯛꯄ ꯊꯦꯡꯕꯗꯨꯗ ꯑꯗꯨꯝ ꯍꯜꯂꯛꯑꯕ ꯏꯝꯐꯥꯜ ꯃꯆꯥꯁꯤꯡꯁꯦ ꯄꯨꯛꯆꯦꯜꯗꯤ ꯆꯥꯎꯕꯖꯥꯠꯅꯤ ꯀꯅꯥ ꯊꯦꯡꯅꯔꯛꯑꯒꯦ ꯇꯨꯝꯗꯕ ꯃꯤꯁꯦ ꯍꯧꯗꯣꯛꯄ ꯌꯥꯝ ꯋꯥꯕꯅꯦ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏ ꯌꯨꯝꯁꯤꯗ ꯂꯩꯈꯤꯗꯣꯏꯅꯣ ꯏꯃꯥꯟꯅꯕ ꯐꯔꯒ ꯑꯗꯨꯝ ꯍꯜꯂꯅꯤ ꯀꯩꯅꯣ ꯏꯍꯦ ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯉꯁꯥꯏ ꯃꯦꯃꯤꯁꯅꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛꯀꯁꯨ ꯄꯤꯔꯝꯃꯦ ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯀꯩꯗꯧꯔꯒꯦ ꯀꯣꯂꯦꯖꯀ ꯇꯝꯍꯧꯗꯕ ꯂꯥꯏꯔꯤꯛ ꯃꯌꯦꯛꯀ ꯆꯠꯍꯧꯗꯕ ꯑꯩꯈꯣꯏꯁꯤꯗꯤꯅꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯅꯗꯦ
ꯀꯩꯗꯧꯔꯒꯦ ꯀꯩ ꯅꯪꯅ ꯑꯩ ꯇꯨꯡꯒꯣꯏꯅꯤꯅꯦ ꯁꯤꯕꯣ ꯀꯩꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤꯔ ꯅꯪ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯝꯒꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯨ ꯅꯪꯒ ꯂꯣꯏꯅꯕꯗꯩ ꯈꯪꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯁꯤꯗ ꯄꯨꯕꯤꯔꯣꯗꯅ ꯑꯩ ꯗꯣꯛꯇꯔ ꯑꯐꯕ ꯑꯃꯒ ꯇꯥꯟꯅꯖꯔꯝꯃꯒꯦ 이몽다 수루수루 내실라가 레이시부 카이기노 마람 마마디 소이드나 레름가니다 박사우도 할라크리바 하이마 카이노 ngasi디 얌 타제데나 마판가 토리 파모시다 ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯏꯒ ꯑꯣꯛꯅꯔꯕꯔꯥ ꯈꯜꯂꯨꯔꯕꯗꯣ ꯀꯩꯅꯣ ꯃꯤꯃꯤꯁꯅꯥ ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯏꯃꯥꯕꯨ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯈꯔ ꯐꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯤꯃꯤꯁꯅꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯀꯦ ꯑꯦ ꯀꯩ ꯋꯥꯅꯣ ꯁꯦꯟꯖꯤꯜꯂꯕꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯦ ꯊꯣꯏꯕꯤꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯟꯖꯦꯟꯕꯁꯦ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯁꯤꯅꯤꯅꯦ ꯍꯥꯏꯗꯤꯗ ꯀꯩꯅꯣ ꯃꯤꯃꯤꯁꯅꯥ ꯌꯥꯝ ꯁꯥꯎꯒꯨꯝ ꯇꯧꯏꯅ ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯦ ꯊꯣꯏꯕꯤ ꯃꯁꯤꯗ ꯈꯨꯠꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯃꯥꯅ ꯌꯨꯝ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯂꯟꯖꯦꯟꯕꯁꯦ ꯑꯩꯉꯣꯟꯗ ꯌꯣꯛꯍꯟꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯅ ꯌꯣꯛꯄꯅꯦ ꯃꯉꯣꯟꯗ ꯆꯩꯅꯤꯡꯕ ꯐꯨꯅꯤꯡꯕ ꯑꯩꯒꯤ ꯔꯥꯏꯠꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯤꯃꯤꯁꯅꯥ ꯋꯥꯐꯝꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯈꯤꯗꯣꯔꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕ ꯈꯛꯇꯅꯦ ꯊꯣꯏꯕꯤꯌꯥ ꯀꯣꯆꯤ ꯇꯧꯅꯨꯗ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯉꯨ ꯋꯥ ꯉꯥꯡꯕꯗ ꯍꯩꯁꯤꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯕꯗꯁꯨ ꯑꯦꯛꯁꯄꯥꯔꯠꯅꯦ ꯅꯪꯗꯤ ꯃꯤꯃꯤ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯆꯨꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯅꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯁꯨꯔ ꯅꯩꯁꯤꯜꯂꯒ ꯊꯥꯛꯂꯤꯕ ꯑꯔꯣꯟꯕ ꯂꯥꯡꯗꯣ ꯈꯪꯉꯝꯃꯣꯏꯗꯕꯩ ꯅꯤꯡꯕ꯭ꯔꯣ ꯃꯤꯃꯤꯁꯅꯥ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯅꯪꯒꯤ 이ꯆꯝ ꯆꯝꯕ ꯅꯄꯨꯔꯣꯏꯕꯁꯨ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯁꯟꯕ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯅꯪꯗꯤ ꯃꯤꯃꯤꯁꯅꯥ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯑꯔꯨꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯅꯅꯦ ꯑꯔꯨꯕ ꯂꯥꯡ ꯊꯥꯛꯏꯁꯦ ꯇꯔꯤ ꯃꯌꯦꯛꯀ ꯆꯠꯂꯧꯗꯕ ꯑꯩꯈꯣꯏꯁꯤꯗꯤꯅꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯖꯥꯠꯅꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯄꯛꯎꯡꯅ ꯎꯡꯅ ꯂꯩꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯍꯛꯆꯥꯡꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯀꯣꯆꯤ ꯇꯧꯅꯨꯗ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯉꯨ ꯋꯥ ꯉꯥꯡꯕꯗ ꯍꯩꯁꯤꯡꯕ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯕꯗꯁꯨ ꯑꯦꯛꯁꯄꯥꯔꯠꯅꯦ ꯅꯪꯗꯤ ꯇꯔꯤ ꯃꯌꯦꯛꯀ ꯆꯠꯂꯧꯗꯕ ꯑꯩꯈꯣꯏꯁꯤꯗꯤꯅꯦ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯖꯥꯠꯅꯦ 이마디 카라 파라바 ꯈꯔ ꯐꯔꯦ ꯑꯩꯁꯨ ꯏꯊꯧꯒ ꯈꯔ ꯆꯤꯟꯕꯒ ꯑꯋꯥ ꯑꯅꯥꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ
ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯁꯨ ꯍꯥꯏꯅꯁꯤꯀꯣ. ꯌꯥꯅꯤꯗ. ꯁꯣꯝꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯤ. ꯂꯃꯟ ꯌꯥꯝ ꯇꯣꯟꯁꯤꯜꯂꯕꯅꯤ. ꯊꯣꯏꯕꯤꯗꯤ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯛ ꯊꯤꯟ ꯃꯥꯁꯨ ꯑꯋꯥ ꯋꯥꯔꯦ. ꯍꯣꯏ. ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯄꯅꯦ. ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯔꯛꯄꯅꯦ. ꯅꯨꯡꯁꯤꯗ. ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ. ꯑꯩꯁꯨ ꯈꯜꯂꯨꯗꯦ. ꯑꯃꯨꯛ ꯄꯣꯛꯄ ꯃꯤꯑꯣꯏ ꯄꯣꯛꯁꯤꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯃꯛꯀꯤ ꯑꯃꯨꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ. 이만은 나바 핵 바라가 이코이다. 이코이 뿌는 짝짜라 아무따 짜미나겠지. 후식티 마랑 파면 없다 따들. 야니다. 짜들었어 야니. 짜치까 이놈. Anyway, 에용 잘로기게. 저비도 저가라 해비요. ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯅꯈꯣꯡꯗꯣ ꯄꯔꯄꯞ ꯊꯥꯡꯉꯣ ꯍꯥꯏꯕꯅꯦ ꯄꯔꯄꯞ ꯊꯥꯡꯉꯣ ꯍꯥꯏꯕꯅꯦ ꯂꯝꯍꯦꯟꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯗꯣꯔꯛꯇꯣꯔꯤ ꯅꯪꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯪꯂꯪ ꯊꯨꯒꯥꯏꯔꯤ ꯀꯩꯅꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪ ꯍꯧꯖꯤꯛꯃꯛ ꯄꯔꯄꯞ ꯁꯦꯝꯒꯗꯕꯅꯤ ꯆꯠꯂꯣ ꯅꯈꯣꯡꯗꯣ ꯄꯔꯄꯞ ꯊꯥꯡꯉꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯊꯨꯒꯥꯏꯕꯅꯦ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯍꯦ 아도 왜 이렇게 시도 부비로 오잖아. 아이 독터 봐봐 뭔가 따졌잖아 봐게. 이몽다 수루수루 속 내실라가 레이시부 카이기노 마람 마마디 소이드는 레롱만이다 박사도 해라 그래봐. ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯎꯪꯅ ꯂꯩꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ ꯃꯥ. ꯄꯛꯆꯥ, ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯝꯃꯅꯤꯗꯣ. 이마 바라가 loireda. 그수 ям 토인 간질르노. 아이 독터 봐봐 뭔가 따졌잖아 봐게. 이몽다 수루수루 속 내실라가 레이시부 카이기노 마람 마마디 소이드는 레롱만이다 ꯑꯩꯈꯣꯏ ꯃꯧꯊꯣꯏꯕꯤꯁꯤ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯝꯒꯅꯤ. ꯂꯥꯏꯔꯤꯛ ꯍꯩꯕꯁꯦ ꯀꯥꯟꯅꯕꯖꯥꯠꯅꯤ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? 그래서 도대마. 미미시나는 이몽도 좀 수순에 실을 내야지 깨노. ꯀꯩꯅꯣ ꯏꯃꯨꯡꯗ ꯂꯩꯇꯗꯅ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ? 왜두개 아트로 깨노. ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯁꯥꯎ ꯁꯥꯎꯒꯨꯝ ꯇꯧꯏꯅ. 미미시나 나이지 깨노. 미미시나 나이지 깨노. ꯀꯩ ꯍꯥꯏꯔꯒꯦ ꯃꯥꯅ? 아이디 라이터미네. ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯂꯝꯉꯥꯟꯕ ꯅꯈꯣꯏ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯃꯤꯟꯅꯛꯄ ꯃꯔꯨꯞꯅꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯇꯤ ꯅꯠꯇꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯐꯥꯎ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪ ꯅꯨꯡꯁꯤꯔꯛꯏ. ꯑꯩ ꯃꯥꯇꯕꯨ ꯂꯩꯅꯤꯡꯉꯣꯏꯖꯔꯛꯄ ꯃꯤꯁꯛꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯉꯦ.
ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯁꯦꯟ ꯊꯣꯛꯇꯕ ꯈꯨꯅꯨꯡ ꯆꯨꯕ ꯑꯩꯈꯣꯏꯗꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯗꯦ ꯃꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯅꯗꯦ ꯇꯤꯟ ꯀꯥꯡꯒꯨꯝ ꯅꯣꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯆꯨꯝꯅ ꯋꯥ ꯉꯥꯡꯅꯁꯤꯕ ꯅꯪ ꯂꯟꯆꯤꯟꯕꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯊꯕꯛꯆꯥꯎ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯟꯆꯤꯟꯕꯁꯤ ꯅꯪ ꯅꯨꯡꯁꯤꯕ꯭ꯔꯥ ꯊꯕꯛꯆꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯇꯊꯤ ꯇꯧꯏꯅ ꯇꯧꯕ ꯎꯔꯒ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯤꯗꯨꯅ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯑర్థ ꯀꯩꯅꯣ ꯃꯗꯨꯒꯤ ꯑర్థ ꯀꯩꯅꯣ ꯏꯃꯥ ꯅꯥꯕꯒꯤ ꯃꯤꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ ꯀꯔꯤꯒꯤꯅꯣ ꯈꯨꯝꯃꯣ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯈꯨꯝꯃꯣ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯂꯩ ꯑꯩ ꯉꯁꯤꯃꯛ ꯂꯟꯆꯦꯟꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯊꯕꯛꯆꯥꯎ ꯋꯥ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣ ꯈꯜꯂꯤꯗꯨꯕꯣ ꯋꯥ ꯀꯥꯏꯒꯗꯧꯕ ꯅꯠꯇꯦ ꯅꯈꯩ ꯃꯦꯔꯦ ꯁꯦꯡꯅꯧꯅꯤ ꯑꯩ ꯉꯁꯤꯃꯛ ꯂꯟꯆꯦꯟꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯊꯕꯛꯆꯥꯎ ꯊꯣꯡꯉꯣꯕ ꯊꯕꯛꯆꯥꯎ ꯂꯩꯗꯅꯣ ꯅꯅꯥꯒꯩ ꯌꯦꯡꯒꯗ꯭ꯔꯣ ꯉꯁꯤꯃꯛ ꯑꯉꯥꯡ ꯄꯨꯔꯛꯑꯁꯅꯨ ꯄꯥꯏꯒꯅꯣ ꯊꯕꯛꯆꯥꯎ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯕꯛꯆꯥꯎ ꯑꯉꯥꯡ ꯄꯨꯈꯤꯅꯣ 미미스나 아무튼 돌로 ꯀꯩꯗꯧꯔꯒꯦ ꯇꯥꯕꯛꯆꯥꯎꯅ ꯂꯟꯆꯦꯟꯕ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯀꯗꯥꯏꯗ ꯀꯔꯤꯒꯤ ꯋꯥ ꯀꯥꯏꯅꯔꯅꯤ ꯑꯃꯨꯛꯇꯪ ꯈꯥꯝꯃꯧꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯋꯥ ꯀꯥꯏꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯤꯟꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯡꯉꯥꯟꯕ ꯈꯪꯂꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯑꯔꯣꯏ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯑꯩꯈꯣꯏꯅꯤ ꯆꯠꯁꯦ ꯇꯥꯕꯛꯆꯥꯎꯅ ꯑꯩꯁꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯑꯩ ꯈꯨꯜ ꯍꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯕꯨꯛꯇꯣ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯕꯒꯤ ꯍꯛꯇꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯂꯩ ꯂꯟꯆꯦꯟꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯦ ꯑꯌꯨꯛꯀꯤ ꯃꯃꯥꯅꯦ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯤꯃꯤꯁꯅꯥ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯪ ꯑꯌꯨꯛꯀꯤ ꯃꯃꯥ ꯅꯠꯇꯦ
ꯅꯪ ꯑꯌꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ. 세, 아들로 자실어. 자실어. 말모아, 好， 실라오네. 바모, 낭나 많아 범래도. 시댁이디네. 마지 코이들래야 다오네. 谢谢我。아기 민란 젠더 거웨. 아기나 말무 거웨. 살아, 살아, 살아. 가까이 찰라게. 란젠바, 라오. 마마기 낙다 라오. 란진바, 라오. 안티기 나다. 란첸 베이자네. 너희 까남 땅ang 부베로이. 라오 란젠바, 마마기 낙다 라오. 그리 요마. 까나요 마마. 까나요 마마노. 답답고 박사. 사오부터 받아고. 나미때나 짜우고 방대부대기. 메미시나부 낭나 미라이마. 이마봉나 용가이바 따레 하이제부대기. 그 톡박을래나. 디나 코에도 신을기만해. 박사. 아이 혹시 득항해. 미미시나게 빅보 와클레기. 더 입에 톡톡톡 진짜. 아무튼 갖고요. 란진바, 마마 호이, nang bula-bula ini. Lao, saslao. Lanjinba, lao, anti, nang bula-bula ini. 에이! 능! 이뭉식이 마을까 베로이. 이뭉세! 남자한테 밀려 보는데. Lanjinba, saslao. Saslao ba? Saslao. Lanjinba. 에이! 너가 남들아 마부 뒷면로이. 뭐 범세! 이 저기 없네. 말을 머리 떠보더래. 너가 남들아 뒷면로이. Ay lan kreta pakso. Ay yapik bawa ka na. Isa Lanjenba bu. Tati daw ay na daw kre. Ay lan kre. Ay bumtang agbiyo. Kamban ba na heman madagi. Toy bibuso. Ay nalana lauro rin. Ay bumtang agbiyo. 가가 라자부터 이신 다오래. 나질마!
런쥔마! 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 당신은 nungahin tumaga. Siyang paglalagos kayo. Yang ano? 방문에 또 말로올까? 먹자. 런쥔마, 런쥔마. 오른쪽 부족고. 런쥔마. 마비 뭉어.
이마부 까리 오이라시게 이마라래 이마기 붕어 이마라래 야. 야. 나박정 그다들 영상이 뭐 미친 방어 그다들 노래소리 뭐 나박정 늦지 마. 해줘 늦지 마. 늦지 마. 이마기 붕어 늦지 마. 미친 방어 이마기 붕어 나박정 그다이 해줘 나박정 그이로 나가 되지 뭐 그다이 해줘 리도 Kailan na naikam siya? 나박정 그다이 해줘 Nang kanano? 나박정 아이 퇴비네 퇴비 난기 퇴비네 Toy di kanano? 나박정 나박정